ꯑꯩ ꯀꯣꯟꯊꯧꯖꯝ ꯊꯣꯏꯕ ꯃꯤꯇꯩ ꯀꯣ ꯀꯟꯚꯦꯅꯔ ꯀꯣꯀꯨꯃꯤ ꯐꯥꯔꯃꯔ ꯋꯤꯡꯒꯤ ꯊꯧꯗꯥꯡ ꯂꯧꯖꯕꯅꯤ ꯉꯁꯤ ꯃꯦꯒꯤ ꯇꯥꯡ 22 ꯊꯥꯡꯖ ꯅꯨꯃꯤꯠ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯍꯥꯏꯕꯗꯤ ꯊꯤꯅꯨꯡꯒꯤ ꯉꯔꯥꯡ ꯂꯧ ꯈꯣꯏꯕ ꯆꯪꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯧ ꯈꯣꯏꯕ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯝꯕ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯌꯥꯎꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯌꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁꯔꯚꯦ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤꯕ ꯋꯥꯐꯝꯗꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯁꯤꯒꯨꯝꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧ ꯎꯔꯤꯕ ꯂꯧꯐꯝꯁꯤꯡꯗ ꯂꯥꯟꯗꯥ ꯁꯟꯗꯨꯅ ꯂꯧ ꯄꯥꯟꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯂꯧꯐꯝ ꯃꯌꯥꯝ ꯑꯃ ꯂꯧ ꯄꯥꯟꯕ ꯉꯝꯗꯕ ꯂꯧꯐꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯗ ꯗꯤꯁꯇꯔꯕ ꯇꯧꯕꯗꯒꯤ ꯄꯥꯟꯕ ꯉꯝꯈꯤꯗꯕ ꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯏꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯑꯒ ꯍꯤꯡꯖꯕ ꯂꯧꯃꯤꯁꯤꯡꯗ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯛꯄ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ 2025ꯒꯤ ꯃꯦꯒꯤ ꯇꯥꯡ 22 ꯌꯧꯁꯜꯂꯛꯄ ꯀꯨꯝ ꯑꯁꯤꯒꯤꯁꯨ ꯂꯧ ꯄꯥꯟꯕ ꯃꯇꯝ ꯌꯧꯁꯜꯂꯛꯄ ꯁꯤꯐꯥꯎꯗ ꯆꯍꯤ 2 ꯍꯦꯟꯒꯠꯂꯛꯄ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝ ꯑꯁꯤꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯀꯗꯕ ꯂꯧꯐꯝꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯁꯨ ꯂꯧ ꯄꯥꯟꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯧꯐꯝꯁꯤꯗ ꯏꯅꯤꯡꯇꯝꯅ ꯂꯧ ꯄꯥꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯀꯨꯝꯒꯤ ꯃꯇꯝ ꯂꯥꯛꯄꯁꯤꯗ ꯂꯧ ꯈꯣꯏꯅꯕ ꯆꯪꯕꯗ ꯁꯤꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯕꯐꯔ ꯖꯣꯟ ꯍꯥꯏꯗꯅ ꯈꯥꯏꯔꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯧꯐꯝ ꯆꯪꯕ ꯉꯝꯍꯟꯗꯕ ꯍꯥꯏꯕꯁꯦ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯐꯥꯔꯃꯔꯁꯤꯒꯤ ꯍꯛ ꯃꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯧꯃꯤꯁꯤꯡꯗ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯁꯤꯒꯨꯝꯕ ꯋꯥꯔꯕ ꯃꯇꯝ ꯁꯤꯐꯥꯎꯕꯗ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯂꯧ ꯄꯥꯟꯅꯕꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯌꯥꯝ ꯀꯟꯗꯦꯝꯅꯦꯕꯜ ꯑꯣꯏꯕ ꯊꯕꯛꯅꯤ ꯃꯃꯥꯡꯗ 2023ꯗꯁꯨ ꯍꯥꯏꯔꯤꯕ ꯂꯧꯐꯝꯁꯤꯡꯁꯤ ꯄꯥꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯒ ꯏꯁꯇꯦꯠꯀꯤ ꯃꯔꯨꯑꯣꯏꯕ ꯗꯤꯖꯤꯄꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯁꯦꯝꯃꯒ ꯂꯧ ꯄꯥꯟꯅꯕ ꯍꯣꯠꯅꯈꯤ ꯁꯤꯒꯤ ꯃꯇꯨꯡꯗ 2024ꯒꯤꯁꯨ ꯁꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯒꯁꯨ ꯂꯧ ꯄꯥꯟꯕ ꯉꯝꯗꯕ ꯃꯐꯝꯁꯤꯡꯁꯤ ꯉꯁꯤ ꯂꯩꯉꯥꯛꯁꯤꯅ ꯆꯞ ꯆꯥꯕ ꯂꯧ ꯄꯥꯟꯕ ꯉꯝꯅꯕꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯌꯥꯝꯅ ꯁꯣꯟꯕꯅꯤ ꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯁꯤ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯅꯥꯔꯀꯣ ꯀꯨꯀꯤꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯃꯈꯣꯏꯒꯤ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕ ꯑꯁꯣꯟꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯣꯟꯕ ꯂꯩꯉꯥꯛ ꯍꯥꯏꯕꯁꯦ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯎꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ 2025ꯒꯤ ꯃꯦꯒꯤ ꯇꯥꯡ 23 ꯌꯧꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯈꯔꯤꯞꯀꯤ ꯁꯤꯖꯟ ꯂꯧ ꯄꯥꯟꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦꯕ ꯑꯩꯈꯣꯏ ꯂꯧꯃꯤꯗꯤ ꯂꯧ ꯄꯥꯟꯕ ꯍꯥꯏꯁꯦ ꯅꯨꯃꯤꯠ 5ꯅꯤꯗ ꯂꯧ ꯄꯥꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯧ ꯈꯣꯏꯕꯒꯤ ꯃꯇꯝ ꯂꯧꯍꯣꯜ ꯍꯨꯟꯕꯒꯤ ꯃꯇꯝ ꯂꯧ ꯁꯦꯝꯅꯕ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯥꯟꯕꯒꯤ ꯊꯕꯛꯁꯦ ꯆꯪꯁꯤꯟꯖꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯒꯨꯝꯕ ꯂꯧ ꯄꯥꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯁꯦꯝꯈꯤꯕ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯚꯥꯏꯚ ꯇꯧꯍꯜꯂꯒ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯄꯥꯟꯕ ꯉꯝꯅꯕꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯌꯥꯠꯀꯗꯕꯅꯤ ꯍꯟꯗꯛꯀꯤ 2025ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯄꯥꯜꯍꯧꯗꯕ ꯂꯧꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯟꯕ ꯉꯝꯅꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯂꯧꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯆꯍꯤ 3 ꯁꯨꯖꯜꯂꯛꯀꯗꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯀ ꯍꯤꯡꯖꯔꯤꯕ ꯂꯧꯃꯤ ꯑꯩꯈꯣꯏꯁꯦ ꯂꯧ ꯎꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯗ ꯊꯛꯇꯗ ꯑꯩꯈꯣꯏ ꯀꯪꯁꯤꯁꯤꯗ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯥꯕ ꯁꯤꯒꯤ ꯇꯥꯡꯀꯛ ꯌꯧꯔꯐꯥꯎꯗ ꯂꯧꯃꯤꯁꯤꯡꯅ ꯆꯥꯕ ꯐꯪꯗꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯏꯅꯤꯡꯇꯝꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯐꯥꯎꯗ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯌꯥꯠꯇꯕ ꯍꯥꯏꯕꯁꯦ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯅꯝꯊꯕ ꯑꯃꯗꯤ ꯍꯥꯠꯅꯕꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯌꯥꯠꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯁꯤ ꯆꯞ ꯆꯥꯅ ꯂꯨꯝꯅ ꯂꯧꯐꯝ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡꯁꯤ ꯆꯪꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯒꯤ ꯍꯛ ꯃꯠꯂꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯂꯧꯃꯤ ꯃꯤꯌꯥꯝ ꯍꯧꯔꯒ ꯆꯞ ꯆꯥꯕ ꯊꯕꯛꯁꯤꯡ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯏꯂꯤꯒꯦꯟꯁꯤꯡꯁꯤꯅ ꯀꯤꯕꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯊꯕꯛ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯞ ꯆꯥꯕ ꯌꯦꯛꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯧꯕꯨꯛꯇ ꯏꯅꯤꯡꯇꯝꯅ ꯂꯧ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯅꯕꯒꯤ ꯊꯕꯛ ꯆꯪꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯣ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯤꯌꯥꯝꯒꯤ ꯂꯧꯃꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯗꯨ ꯂꯧꯃꯤ ꯃꯤꯌꯥꯝꯁꯤꯅ ꯄꯨꯊꯣꯛꯑꯒ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛꯁꯤ
ꯊꯣꯛꯇꯅ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯂꯧꯃꯤꯗ ꯇꯨꯍꯠꯅ ꯄꯤꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯗ ꯌꯥꯝ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃꯗꯤ ꯂꯧꯃꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯒꯗꯕ ꯅꯝꯊꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩꯕ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯜꯂꯨꯕꯗ ꯏꯀꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯦꯒꯤ ꯇꯥꯡ 24 ꯌꯧꯔꯦ ꯑꯗꯨꯅ 2025ꯒꯤ ꯈꯔꯤꯞ ꯑꯁꯦ ꯊꯕꯛꯁꯦ ꯍꯧꯒꯗꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄꯦꯔꯤꯐꯦꯔꯤꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧ ꯄꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯧ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ DGP ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯁꯤꯅ ꯆꯞ ꯆꯥꯕ ꯑꯊꯨꯕ ꯃꯇꯝꯗ ꯄ꯭ꯂꯥꯟꯁꯤ ꯇꯧꯕꯤꯔꯒ ꯆꯪꯁꯤꯟꯅꯕ ꯇꯧꯕꯤꯌꯨ ꯂꯧ ꯄꯥꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯜꯂꯕꯗ ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯧꯁꯤꯜ ꯊꯧꯔꯥꯡꯁꯦ ꯆꯞ ꯆꯥꯅ ꯂꯦꯞꯄꯛꯇꯕ ꯇꯥꯔꯒꯗꯤ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯊꯃꯣꯏ ꯁꯣꯛꯑꯕ ꯑꯃꯗꯤ ꯇꯨꯍꯠ ꯅꯩꯔꯛꯄꯤꯔꯕ ꯁꯨꯔꯒ ꯅꯣꯝꯃꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯊꯤꯅꯨꯡꯒꯩ ꯃꯅꯤꯡꯒꯤ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯐꯝꯗꯨꯗꯅꯤ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤ ꯑꯩꯈꯣꯏꯒꯤ ꯕꯐꯔ ꯖꯣꯟꯅꯤ ꯔꯦꯗ ꯖꯣꯟꯅꯤ ꯍꯥꯏꯗꯅ ꯆꯪꯕ ꯉꯝꯍꯟꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯏꯔꯝꯗꯝꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯁꯥꯒꯤ ꯂꯧꯐꯝ ꯃꯁꯥꯒꯤ ꯖꯒꯥꯁꯤꯗ ꯂꯧ ꯈꯣꯏꯕ ꯆꯪꯕꯗ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯪꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯂꯧꯐꯝ ꯃꯌꯥꯝꯁꯤꯗꯗꯤ ꯊꯪꯅꯗꯅ ꯄꯦꯔꯤꯐꯦꯔꯤꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯤ ꯈꯣꯏꯕ ꯑꯃꯗꯤ ꯂꯧ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯡ ꯇꯧꯅ ꯃꯣꯏ ꯐ꯭ꯔꯤ ꯊꯥꯔꯤꯑꯕ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯖꯥꯇꯤꯅꯣꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯥꯏꯗꯣꯛꯍꯜꯂꯀꯥꯟꯗ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯅ ꯆꯪꯕ ꯌꯥꯏ ꯃꯩꯇꯩꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯁꯤꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯟꯗꯦꯝꯅꯦꯕꯜ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯂꯧꯕꯨꯛꯁꯤꯗ ꯏꯅꯤꯡꯇꯝꯅ ꯂꯧ ꯄꯥꯟꯕ ꯌꯥꯗꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯁꯤꯅ ꯃꯥꯡꯗ ꯎꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯄꯥꯜꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯆꯩꯊꯦꯡ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯄꯨꯟꯕꯒꯤ ꯃꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯧ ꯄꯥꯟꯕ ꯉꯝꯗꯕ ꯂꯧꯐꯝꯁꯤꯡ ꯑꯁꯦ ꯄꯨꯟꯅ ꯄꯥꯃꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯊꯕꯛꯇꯣ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯤꯅ ꯆꯪꯕ ꯌꯥꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯆꯪꯕ ꯌꯥꯗꯦꯕ ꯋꯥꯐꯝꯁꯤꯃꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ